Akaswani Imphal Ningthoukhongjam Suni na pau pazari ahanbada maroiba pau Jiribam jiladagi miyoi taruk phakhiba adugi manungda haksang ahum phangkhraba matungda ngasi nupi amagi hakchang Assamgi Kasar jilagi Barak Tuildagi phangle haire Rajyasida hauzik oirakliba phibam asida pamdaba thodok thoktonaba security gi force na akanba cheksu thorang lokhatle Maharashtra masung Jharkhand Vidhan Sabha Mikhal gi vote khombagi matam hayeng midang wairam loiragani amasung Humputra Nipan Suba National Football Championship for Santosh Trophy gi ngasi ayuk sanakiba group D gi match ta Manipur na Mizorambu Panjal aniyamada thoikhre Jiribam jiladagi tha sigi taramathoida angang ahum yauna miyoi taruk phakhiba adugi manungda hakchang ahum ngarang phangkhraba matungda ngasi sahi humpurom gi nupi amagi hakchang Assamgi Kasar jilagi Barak Tuildagi phangle haire aikhoigi Jiribam paumi ngathem Biswaji na hai ngasi ayuk Barak Tuilda asiba nupi amagi hakchang tauthorakpa thengnarakpani miyoi asi mangkhiba miyoi taruk adugi manungda ama oiramba yai haire hakchang adu Assam police na lokhatkre haire Rajyasida hauzik oirakliba phibam asida khoisaunarba miyam nangarak mantri MLA kharagi yumsingda amangata thon kharba matungda makha tana pamdaba thodok thoktonaba security force na akanba cheksul thorang lokhatle Manipur police ki chirolamana hai ngarangi thodokta miyoi nipan asok apan nangki lanthum amangata thokonbada chenabani haiba miyoi kulhumdoi amana police na fare hairi pharaba miyoi singdagi .32 gi pistol ama single barrel gi maru taret mobile phone nipan su phangle hairi Cherolasina makha tana hai singamasung tampaki jila singda Rajyasida santi hanjilhanabagi damak lepa leitana thibu humbagi sabak sathari Amaromda National Highway 2 security gi akanba cheksul thoranga loinana malpuba gari chambri yankhai taruk Imphal tamna sanglakre Manipur tampaki police station taruk na konba mafam Sekmai Lamsang Lamlai Jiribam Leimakhong amasung Moirangda Kendra Sarkar na nauna disturb area ni hanya lauthorokpa adu handoknaba Rajya Sarkar na Kendra da haijakre Police station taruk na konba mafamda Armed Forces Special Power 1 ki makhada disturb area ni haina Kendra na tha sigi taramari da lauthorokiba adugi matangda kupna khanaraba matungda Rajya gi Mantri Mandolna Kendra gi warep adu hanthok hanabagi damak warep asi laukibani Masigi matangda Kendra gi Griha Mantraloy gi Secretary da Rajya gi Joint Secretary Home Chirolama thakre Manipur da hauzik oirakliba phibam asigi yenglaga security force na tangai phadaba thabak sing lokhatnaba Kendra gi Griha Mantraloy na security force sing da khangankre hauzik thogliba irang asiga mari lenana maruiba casing ningthina thijinabagi damak National Investigation Agency NIA da sinakre Manipur da mahusagum santi hanjilaknaba lokholakliba khongthang asida miyamna tonga thajabidanaba amadi security force sing da mateng pangbinaba Griha Mantraloy na appeal tawrakli Bharat Lanmina Bharat amasung China gi 1962 gi lanphamda mathauna leina thawai katkraba lanmi singi maphamda ngasi amasung hayeng nimit nini chupna Arunachal Pradesh ki War Memorial da ikai khumnaba utkani ngasina tawangda leiba Jaswantgarh War pangthokani hayengna West Kameng jila gi Nyugmandung War Memorial da pangthokani thoramasi lebak asigi mathauna pharaba lanmi singbu ningsingduna amasung ikai khumnaba utpa oina pangthokpani 1962 gi Bharat China gi lan aduda mafam adugi miyamna hanba leitana amatta oina leptuna lanmi singi thawna hapkibasu ningsingli tabiriba pawasi Akaswani Imphal dagini Maharashtra masung Jharkhand Vidhan Sabha Mikhal gi vote khombagi matam hayeng nimidang wairam loiragani Tangkak amakhaktata pangthokpa Maharashtra Vidhan Sabha Mikhal amasung anisuba tangkak ki Jharkhand Vidhan Sabha Mikhal gi matam nakshilakpaga loinana tongan-tonganba rajniti dol singna vote khombagi thabak kankhalakli Maharashtra da rajniti dol singi luchingba singna voter singi pungning chingsinnaba angamba thakta honari Kendra gi mantri amasung BJP gi makok thongba luchingba Amit Shah Nagpur Wardha amasung Gadchiroli da Mikhal gi rally singda wa ngangani Kendra gi mantri Nitin Gadkari shu Mumbai Nasik amasung Alianagar da pangthokpa miyamgi mitin singda wa ngangani NCP gi President Ajit Pawar su Satara Pune Kolhapur amasung Alianagar da pangthokpa Mikhal ga mari lenaba mifam singda saruk yagani Congress luchingbi Priyanka Gandhi su Nagpur da pangthokpa road show da saruk yagani amasung Gadchiroli da miyamgi mitin da su wa ngangani
Amaromda tha asigi kunda pangthokadoriba Bidhan Sabha mikhalda votersingda tholoktuna makhoi apamba miyosingda vote thadanaba election commission na angambe thakta hotnari. Maragasida Jharkhand Bidhan Sabha mikhalgidamak tongan-tonganba rajniti dolsingi luchingbasingna makhoi dolgidamak votersingi pungning chingsinaba hotnari. BJP gi President JP Nadda Rajyadugi Gomia amasung Nalada pangthokpa mikhalgi mitinsingda wa ngangani. Jharkhand Mukti Morcha gi makok thongba luchingba amasung Mukhya Mantri Hemant Soren Rajyadugi tongan mafam tarukta pangthokpa rally singda wa ngangani. Congress luchingba singsu Rajyadugi tongan mafam singda mikhalgi rally singda saruk yagadawri. Tha asigi kunda pangthokadawriba mikhal asigi vote masing tha asigi kulumdoida thigani. Pradhanmantri Narendra Modi ngasi Nigeria gi Rashtrapati Bolo Ahmed Tinubuga Abujabada wari sanaragani. Sri Modi numinini gi khongcheta ngarang midang Nigeria da thungkibani. Laibagadu laiba Bharat macha singna Pradhanmantri bu Abujada harau tayamna oki. Sahi tara taret ki matungda Nigeria da chatpa Sri Modi na Bharat ki ahanba Pradhanmantri ni. Pradhanmantri Narendra Modi amasung Rashtrapati Tinubu na laibakani gi oiba tongan ba lam kayagi matangda khanagani amasung hena phabamari thamnaba yana warul kayasu sahi taunaragani haire. Pradhanmantri na Nigeria da laiba Bharat macha singi oiba mifam amadasu wangangani. Pradhanmantri na hayeng numinini gi khongzata Brazil gi Rio de Janeiro da khongsangani. Pradhanmantri na khongsat asigi tungda tha asigi 18 dagi 28 phawba Guyana da chatkani. Med Department haidi Tamil Nadu, Puducherry, Karaikal amasung Kerala da ngasi akhak araw yauna akan banong chugani. Med Department hai Punjab, Haryana, Chandigarh, Delhi amasung nongchup thangba Rajasthan da ngasi lechin kungna thagani. Lagliba numit mari mangani asida awang nongchup amasung mayai thangba Bharat da ingbagi chang hengalagani. Filmmaker Asutosh Gawarikar International Film Festival of India IFFI lisingani kunmarigi International Jury gi Chairperson oina khankre. Laibagasi lemjaningai orba Film Festival asida Gawada thasigi kundagi kunipan phawba pangthokani. Elon Musk gi SpaceX haina Bharat ki communication satellite GSAT-20 America gi Cape Canaveral dagi launch tawragani. ISRO gi chairman Esop Nana hai SpaceX ki Falcon 9 na tha asigi 18 da ISRO gi GSAT-N2 haragasu khangnaba GSAT-20 launch tawragani. Satellite asi sahi 13 mathau tawgani haire. Masina Bharat ki mafam singda internet connectivity hengathanba yauna maroiba thaudang kaya laugadawri. Satellite asi kilogram 3,700 lummi. Tripura gi Umakant Mini Stadium da chathariba Humputra Nipan Suba National Football Championship for Santosh Trophy gi ngasi yuksana kiba Group D gi match ta Manipurna Mizorambu Panjal Anyamada thoikre. Manipurna point 3 phangduna hauzik pumnamaki makokta lairi. Mamangda Manipurna Sikkimbu maithiba piranki tha asigi 18 da yumbu Tripura ga Manipurga thengaragani. Bihar gi Rajgir da chathariba Women's Asian Champions Trophy da ngasi Bharat ke Japan ga sanaragani. Mesasi ngasi nukthil pung 3:45 dagi haugani. Yumbu Bharana Championship asida mes mari thoikre. Ngarang midang sanakiba mes tasu Bharat na China bu Panjal ahum sinoda maithiba piramki. Masiga loinana Bharat point 12 phangduna pumnamaki makokta lairi. Aroibada maroiba pau amukhanna. Jiribam jila dagi myoi taruk phakiba adugi manungda hakchang ahum phangkhraba matungda ngasi nupi amagi hakchang Assam gi Kasar jila gi Barak Turel dagi phangle haire. Rajya sida hauzik oiragliba phiba masida pamdaba thokdok thoktanaba security force na akanba cheksul thorang lokhatle. Maharashtra amasung Jharkhand Bidhan Sabha mikhal gi vote khombagi matam hayeng numidang wairam loiragani amasung Humputra Nipan Suba National Football Championship for Santosh Trophy gi ngasi ayuk sanakiba Group D gi match ta Manipurna Mizorambu Panjal Anyamada thoikre pauloijare.